Mishik Miraukol, Tadraba Ahing Nongyaida, Tumduna Ladyba, Mapuroibabu, Mahaka Aron Banungsi Mari Lainaba, Nupaga, Loutunaduna, Hinghoure Lagatuna, Hatnaba, Hotnaki, Adubu, Mapuroiba Aduna, Mikap Tolk Pagamapa, Sanaduna, Masa Kanjanabagidamak Honazaki Amadi, Yumbu Adugi, Mitna Singba, Atlarnas Oiba, Matau Aduna, Maram Oiraga, Nupa Adugi Tawai, Kanbangamki. Loinana, Todo Aduda, Jeneriba, Man accused Oiriba, Maki Loinabi, Faki Amadi, Aron Bamari Lainariba, Nupa Adudi, Nantoptuna, Jen Kirami. Toliba Todo Asigi Matangda, Fungba Reporter, September Gi Tang Ama, Ningtokaba Numit Asida, Karnatakagi, Bijapura, Hariba, District Asigi Manungchana Lariba, Indi Town Gi, Eka Mahadevi de Laiba, Asan Baka Amada, Birapa Pujari, Hariba Mie Asi Bagumna, Yamna Nuaina, Tumkun Talami. Adubu, Mahana Hinghoure Mikap Tolok Pamatamda, Mahaki Masa Asi, Lengba Otpa Amatangam Jaramde, Asi Bagumna, Lerami. Mahagna Mid Pangtorok Pamatamda, Mahaki, Tumpam Ka Adasu, May Amata, Talamde. Ka Adu Pumam Mamduna Lerami. Madugi Matakta, Mahaki Tabak Mapada, Miyoi Amana. Pamtaraktuna Mahapu, Hinghoure Metuna, Hatnaba, Hotnarami, Maduna Maram Oraga Mahak Sor Ningtizana, Hon Bangam Lamde, Masida Natana, Mahaki Makong Desu, Miyoi Amana Pamjinduna, Mahaki private parta Yamna Tamtiba attexing Sataduna, Hatnaba, Hotnarami. Birapa Pujarisu, Magi Ariba Pangal, Tona Putogduna, Tawai, Hingnanabagidamak Lanteng Naki Amadi, Masadu Nantok Janaba, Hotnaba Matamda, Makongna. Maki Kadu the Ladiba, ear cooler Aduda, Kankau, Koktoklami, Maduda Ahuba Makolama, Toraklami. Ahingda Dugi Asik Babu, Pungtu Tugaiduna, ear cooler Aduna, Laimai the Tabaki Makol Aduna, Yumbu Adusu, Mitsing Nasingba, Oiduna, Makeup Tolaktuna, Konjel Adugi Maike Tamna, Yumbu Aduna Laklami. Tanja Aduda, Birapagi Nakongda, Mahaki Nupi, Sunanda Pujadigi Konjelna, Mahaka Aron Banuksi Mari Lainariba Nupa, Sindugi Ming Kauduna, Mahaku Loisilo, Tadok Payaroi Haiduna, Tauna Pibo Wahi Haibadu, Mayek Sengna, Birapana, Taba Panglami. Wai Singadu, Taba Matamda, Birapa, Yamna, Tamoi Soklami Aduga, Mahak Masana, Masa Kanjanaba, Movement Kudimaksu, Chap Leblami. Adum Oinamag Tanja Aduda, Yumbu Malik Arjun Sutar. Amadi Mahaki Loinabi Rajesh Sori, Birapagi Rum Adudagi, Lakna Fana Sanavagi, Konjel Adu, Mapanda Taraklami. Kudakta Malik Arjunna, Thong Adu Hangduk Nambagidamak Tilami. Birapagi Masanupa Rakesna, Thong Adu, Kapna Hangdoraki. Thong Hangdoki Bagi Makol Tabaga, Sunandana Centoraktuna. Yumbu Oiriba Matei Manau Adubu, Moigi Ka Aduda, Sanglatanaba, Atingba Tamlami. Adubu, Yumbu Aduna, Sunandabu Intoktuna, Tamlamlaga, May Tantana Ladiba Ka Adu, May Talaklami. Hauzikti Ka Adu, Pungan Ngalabanina, Ka Adu the Ladiba, Mie Sing Adu, Masak Loina Kangle Amadi. Birapana, Mahapu Hinghoure Metuna, Hatnaba, Hotnariba, Misak Adu, Mahaki Nupi Sunandaga. Aron Banungsinabaki Mari Lainariba, Sidapa Katanekiri, Oidamki. Hairiba Mie Asiga, Maki Loinabiga, Aron Bamari Lainaba Si, Birapana Kanglakpadagi, Imung Asida, Yamna Toina, Katna Sainabaki Togdo, Mamang, the Tokiba Lady, Amadi. Mahapu Hatnaba, Saro Sinba Sida, Atoppa Nipa Amasu, Yaurami. Mahakti, Mamai Adu Fina Kumkibana, Maram Oirega, Kanano Haibadu, Kangbangam Lamde. Loinana, Attacker Sing Aduna. Ka Adudagi Nantok to Nachenaba, Hotnaba Matam Aduda, Birapada Asumna, Makoina Kihelami. Nahak Cheng Labagi, Hinglabani, Matang Tengnaba Matam Dadi, Nangi Aroibani Haram Laga, Mapam Adudagi Nantok Tuna, Makoi Animak Chen Kirami. Amaromda Birapagi, Haksang Adu, Mangonda Satakibe Etek Aduna Maram Oiraga, Mahaki Ngaksam Amadi, Private Parsingda, Sathina Asok Open Nanglami. Yumbu Malik Arjunna Kudakta Birapabu Manak Nakpa Hospital da Pukatuna Layinki. Thokliba Thogdo Sigi Matangda Birapana Mahaki Nupi Sunanda Amadi Mahaka Aron Banuksi Mari Lainariba Sidapagi Matakta Case Thangatki. Masida Mahangna Pongdok Liba Si Sidapa Hairiba Mie Asi Indi Town Sida Phone Semba Mie Amani.
Ngasidagi sahi kharagi mamangda mahakna sizinariba mobile phone asi yadabadagi mahaki dukan asida semba laki. Masigi matungda phone adu yabaga pau piraknaba number ama pirammu hairakpadagi mahaki loinabi Sunandagi number asi mahakna piramki. Loinana phone adu semba loibadagi launanaba hairakpadagi Sunandana phone adu lauba chatkirame. Matau asumna Sunanda amadi Sidappa makoi ani ahanba oina thengnaraba matungda tam Mapuroiba birapana mayumda leitaba thabak chathokiba matamsingda makoi ani wari watai yamna toina sanarami. Makoi ani tapna nungsinaba hauraki. Loinana Sidapana Sunandaga naksinaba yananaba birappaga makoi ani marup oinanabasu honaraki. Masigi matungda Sidapana mahaki family amadi birapagi family sing sakhangnana bagidamak koiba chatpagi program phawba silame. Birappa Sidappa amadi Sunanda makoi ahumgi marakta afaba mari ama sagalakpa ngamki. Asumna matam khara haukraba matungda nongma Birappana Sunanda amadi Sidappa anigi mari asi khanglakpadagi imung asida khadna sainaba thaudok-sing yamna thokirami. Adubu makhoigi lainariba mari asigi matangda sengdoknaba amadi apology taunaraba matungda normal life ta amuk halaki. Adum oinamak Sunanda Pujari amadi Sidappa anigi maridi aroiba oiramde. Loinana Birappadi makhatana makhoi ani mari lainai haibasi khangjaramde. Asumna laibak thiba numit adugi thokhiba wari sing adu police ta loina lirammi. Matam aduda video amakak Sidapana thadorki madudi Sunandaga makhoi ani mari lainariba asi sahi ani makhai muk sure haiduna video aduda mahakna fongdoraki. Masigi matung tarakpada police na Sunanda faki amadi thiva khangdriba mahaki lover nungsinariba nupa Sidapagi khongulsu Bijapuragi SP Laxman Nimbargi miting makhada thiba humbagi thabak chathari. Thaudok asina maram oiraga yumba laba nupa nupi anigi marakta lainariba maribu amukke hena thasa nahandaba amadi akiba pokhalli. Matai manau amagi marakta lainariba mari aduda thasaba haibase mangkrabadi mari adu amuk semjannaba naba matamda awaba amadi oirani. Yamna toina handak miyamna tariba thengnariba nupa natragana Nupina oktaba lamchat chatlubadagi mawa Mapuroibabu makhoigi lambida yetli haiduna tamthina hatpibagi wari mayam ama handak aikhoina tari amadi thengnari. Asigumba thodok sing khara pallabada Meruta Merchant Navy Officer Saurabh Rajputpu mahaki nupi Muskan amadi Muskanga aronba mari lainariba nungsinariba nupa Sahil anina tamthina hatlaba matungda drum amagi manungda lotlambagi thodok Kanpurda Madomcha Lakshmi amadi masanupa thokpa Amitka Loutunaduna Mapuroibabu hatlaba matungda yumgi sumangda phumduna mafam madubu laikon onthoktuna tha tara hena Mapuroibagi haksangbu losenduna thamlambagi thodok masida natana ngasidagi tha kharagi mamangda Indorda lohongba tha phadriba Mapuroibabu Silongda honeymoon puraba matungda sonamna mahaki Mapuroiba rajabu mahaki aronba mari lainaba nupa Rajkuswaha amadi magi marup single Loutunaduna hatkibagi thodokta Meghalaya police na case ama register toduna page started ke marfu panba sarsitta sonamna sathikiba crime adugi wari sing adu tarubadagi ataba singi thamoida ki tujungba pohankiba thodok sing aikhoina thengnari. Asumna ngasi pujaraliba case asisu Birappa hairiba nupa asi sing leibagi hingaubani. Mahakna matang chana mikap thoklamdaba taraba air cooler aduda mahaki makhongna kauramdaba thoklaba yumbu aduna mitsing nasingba miyoi ama oiramdaba tarabadi Birappa Pujarigi maraibaksu kari oigani tambangamde. Anauba case ama oina Karnatakada Mapuroibabu maga aronba mari thamnaba nupana Loutunaraga hatle haina tarambasu yai. Aduna nupa nupi animaki punsi khongloi khanba matamda yamna section bahaibasi haujiki matamda mathau tarakli. Pujaraliba case asi kamdau bibage comment section da adomgi mod sing thambiramu loinana channel asibu nungsibiduna miyamna like comment subscribe tawbiramu
adongi support aduna maram oiraga channel asina makha tana crime gi anoba wari sing puraknaba hotnaba matamda thauna oijaribani maram asina miyamna channel asibu nungsibiduna like comment subscribe tawbiramu